Yum Gari amadi Fishakol Mei churamle chennabani haiba Meeoi Meeyamna Totlaga Police Sinnakhre Thobal District ki manung chanba Wangbalda ngasi nongalamdaida yum ama amadi sangoida thamba Gari ikoben amasung Fishakol Mei churamle Mai thabagi thokdok aduda chennabani haiba Meeoi ama Meeyamna pharba matungda police Sinnakhre aduga Meeoi aduna purakpani haiba TVS registration number MN01 AC 6796 su labuk mayada lerambadagi Meeyamna mai thadokre hairi Pau asina hai thokdok asi ngasi ayuk anganba pung mari rom tarakba duwaida Thobal Police Station gi manung chanba Wangbal mamang lekai da thokhibani amam angan sinarakpagi matam oiba amadi Meeoi kaya walking thorakpagi matam su oibana aduga Fire Service Thobal District ki team na matam chana yawraktuna kalhobadagi ka hena amangata di thokhudre Mai thadok lamlaba yum adu thoksom inawi singha chahi yangkhai mathoi apokpa leikidraba gulam changini ina kupa yumni ka hena amangata thokhudra su chawrangna lupa lising hompurom gi mal changdi yawkhre Thokdok aduda maina chaklaba gari adugi mapuna thokchom Basanta Kumar chahi kuntraga matoi apokpa munal kawi mahaki ikoben adugi registration number MN03A0180 ni mai tharamba yum aduga pareng oina leibani yum adugi mamang sangoida thamba Fishakol amasu mai tharamki hairi Thokdok adugi matangda imung manunggi mioisingna kari nungaitaba leibagi damak yum mai tharambano haibagi khangningba phongdokladuna hana plan tawraka thabak adu chathaba mali haiki Senariba Meeoi aduna ngasi nongalamdai asi Wangbal area kaktagi oina electric mai muthatlaba matung yumgi mamangda leiba gari amadi Fishakol Mei churamlaga ina kupa yum aduda amuk lansilakpadagi khangnarakpani hainasu makoina phongdokhi Thokdok aduda Meeyamna pharaga police sinakhiba Meeoi adu Wangbal mayai lekaidagi ni Meeyamna mai adu kannaba honaringaida Meeoi adusu yum adugi mamangda leiba toilet amagi manungda leirambadagi Meeyamna phakhibani Toilet manungda mi leibagi mawong ubadagi Meeyamna thong hangdoknaba khaibada hangkhide Tungda thong namkhairaga yengbada Meeoi adu petrol amadi thang paiduna leiramki aduga Meeyamda onsinduna petrol su kapsilaki maikhet khetnabaksu honarki hairi Police tagi phangba pauna hai mai tharambaduna chenaduna police ta sinarkhiba kaidongbam subol masada tila hira kumba thakibagi mawong ama urakpadagi district hospital da pusinduna layengbada khara khudong thiningai oiba phibamda leiri mahakna thakluba adu spirit kumbo eramba yai haibadagi Rims Hospital Imphal da puduna laikannari Hidak adusu mahakna puduna laklaga toilet manungda thakpa oiramba yai haiduna thokdok thokpamdagi police na plastic khaw macha sing yawba plastic khaw amadi spirit hablakpagi oiramba yaba ahangba plastic bottle amasu lawkhatle hairi